Mamit udaba nupi amagi wari hariba wari matik asi taminasi. The story of a blind girl. Matam amada mamit udaba nupi ama lairami mahak asi masa mathanta masabu tugutchaba phaujarami maramdi mahak asi mamit ude. Sangsar asida mahakna yamna nuksijaba misak hairagadi mahakka nungsinajariba nupa asini. Nupa asina matam chuppada mahakkidamak lepi. Nupi asina nupaduda hairami karigumba aigi mit asi uba matamda nahakka luhongani. Noma kanagumba misak amana nupi adugi nupi aduda mit ani dan taurami. Hojikti nupi adu mamit ani magure sangsargi fajabasing amasung mahakki nungsinajariba nupa asi uwa fangjarami. Matam maduda nupa adona nupi aduda hojikti nahak mit urabanina luhonglasi hairami. Nupi aduna mahakki nungsinajariba nupa adu mamit tanglamba aduda yamna nungaitaba faurami. Amasung nupa aduna luhonglasi haibadu yaramde. Nupa adu kapna chatkirami aduga chithi ama iraga nupi aduda pirami. Chithi aduda asomna irami aigi mit ani adu yamna chekshina thambiyu aigi nuksiraba chanavi. Wari asigi moral di akoy isamakna hana hinglamliba mawong circumstances mayamdu change tawrokpa matamda akoy mind sisu change lai. Kanagumba mi kharana hana mamangda masamakna oiramliba mawong adu kanagumba miyoi amada oirakpa matamda yamna minungsi pokpa ngamde fawba ngamde. Aduna they might not be able to appreciate them.